이루이기 스킨. 옥사야. 시가이노. 또 시우yen. 우치나. 우치나 아직 개피노. 시가이노 그냥 không làm tay việc. 콕바 상다 봐. 콕바 상다 봐 가사게. 아, 나 콕바 일레이 봐.
Hi. Sebenarnya bugi tahu ba? Ada lagi kain busi lau. Dulu kamu buat kerja. मेला होकर तांग अमदगी मेला की रेडी ने सन मन पाक राव ग्राउंड Kemarin tadi nom tahu. Nanti blok lagi Mana? Blok lagi kena jawab ni. Kasih. Lai,
ꯄꯣꯠ ꯂꯩꯒꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯈꯔ ꯇꯥꯡꯉꯦ ꯑꯗꯣ ꯍꯣꯡꯕ ꯉꯥꯏꯒꯦ ꯉꯥꯏꯍꯥꯛꯇꯪ ꯍꯣꯡꯕ ꯉꯥꯏꯒꯦ ꯑꯗꯨ ꯂꯩ ꯑꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯁꯤꯕꯣ ꯁꯤ ꯅꯨꯡꯉꯥꯏ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯞꯅ ꯆꯠꯄꯁꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯐꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯅꯤꯡꯕ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯆꯥꯗꯣꯔꯦ ꯂꯩꯔꯒ ꯄꯨꯔꯗꯕꯅꯤ ꯍꯧꯖꯤꯛ ꯂꯩꯊꯔꯛꯑꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯀꯦꯖꯤꯗꯤ ꯌꯥꯝ ꯂꯩꯕ ꯆꯥꯡꯉꯝꯃꯣꯏ ꯎꯌꯦꯟ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯩꯈ꯭ꯔꯦ ꯄꯠ ꯄꯠ ꯂꯣꯏꯁꯟꯈ꯭ꯔꯦꯅꯦ ꯁꯤꯁꯨ ꯂꯣꯏꯈ꯭ꯔꯅꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯝꯕꯨ ꯀꯃꯥꯏꯅ ꯇꯧꯔ ꯇꯥꯕꯤꯔꯤꯅꯣ ꯁꯤꯕꯣ ꯑꯣ ꯂꯩꯔꯕꯣ ꯌꯣꯡꯆꯥꯛꯁꯦ ꯍꯥꯟꯅ ꯂꯩꯔꯦ ꯀꯌꯥꯒꯤꯅꯣ ꯂꯩꯔꯤꯁꯤꯕꯣ ꯌꯣꯡꯆꯥꯛꯁꯦ 100ꯀꯤ ꯀꯌꯥ ꯇꯧꯒꯦ 10 ꯇꯧꯋꯦ ꯑꯗꯣ ꯑꯃ ꯍꯥꯞꯄꯦ ꯃꯥꯅ ꯑꯣ 100ꯀꯤꯁꯦ 35 ꯇꯧꯕ ꯖꯒꯥꯁꯨ ꯌꯥꯎꯔꯤ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯗꯤꯃꯥꯄꯨꯔ ꯑꯗꯨꯅ ꯗꯤꯃꯥꯄꯨꯔ ꯁꯤ ꯑꯣꯛꯁꯥ ꯌꯥꯎꯕꯅꯦ ꯇꯣ ꯑꯣꯛꯁꯥ ꯑꯌꯥꯏꯕ ꯑꯣꯛꯁꯥ ꯑꯌꯥꯏꯕꯁꯦ ꯐꯖꯔꯦ ꯀꯧꯇꯥꯁꯦ ꯀꯌꯥꯅꯣ ꯁꯤꯗ 250 ꯍꯥꯏꯁꯦ ꯁꯤꯅ ꯀꯣꯡꯂꯣ ꯁꯤ ꯀꯩ ꯂꯝꯒꯤꯅꯣ ꯁꯤ ꯇꯥꯃꯩꯒꯤ ꯇꯥꯃꯩꯒꯤꯔꯣ ꯇꯥꯃꯩ ꯉꯥꯛꯇꯔꯥ ꯇꯥꯃꯩꯒꯤ ꯑꯗꯩ ꯁꯤ ꯀꯩꯅꯣ ꯁꯤꯁꯦ ꯀꯩ ꯀꯧꯒꯦ ꯑꯁꯤꯕꯨ ꯀꯩꯅꯣ ꯑꯝꯇ ꯌꯦꯡꯒꯦ ꯁꯤ ꯀꯩꯅꯣ ꯑꯣꯂꯩ ꯑꯣꯂꯩꯒꯤ ꯃꯄꯥꯟ ꯃꯌꯥꯝ ꯆꯥꯕ ꯌꯥꯎꯕꯤꯔꯕ ꯀꯃꯦꯟꯇ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯣꯂꯩ ꯃꯄꯥꯟ ꯀꯧꯋꯦ ꯍꯥꯏ ꯁꯤꯅ ꯑꯣꯂꯩ 하면서 애기 수나 있지. 낭나 애나 신나가 먹을게. ꯁꯤ ꯎꯌꯦꯟꯅꯦ 걸어가 혹시 걸어가는 달라 신나는 거야. ꯀꯧꯇꯥꯗ ꯀꯌꯥ ꯄꯤꯕ ꯀꯧꯇꯥꯗ ꯀꯌꯥ ꯄꯤꯕ 150 ꯀꯧꯇꯥꯗ 150 ꯎꯌꯦꯟ 에 버리디 뜻이나. 아이스 가시로 해가지고. ꯌꯣꯡꯆꯥꯛ 대학이가 동네세. 우치나 우치나지 kaya pino Sinado matagal sa nini. China koutada chani okay skin pork natin iroi skin Manggi bungol. si kaino mayam kang ram tabi Itay mo yung saksi ako po yung lady ro. Ako po yung lady. Oh. Ako po si Sindu sabi ako siya. Siya kaya mo ko. Ato ko ba rin kasi hindi online nila. Cook pa sang da ba? Ako po sang tawag sa akin. Na cook po yung lady ba? Ako po na kaya pi ba? Ako po sa kaya pi. Ako
ခုပစားမယ်ဒရာမာဆိုတိုင်း 要么去快点。 어. 아저씨, 로이 콕톡도 이래 드라마 토이도. 로이 상감 그더라. 아. 근데 로이 아콕 보면 안 돼 봐. အခုပြင်ရဆရာခမလေးကြောက်ခင်နေကတော့ဟာခုပုံငမ်တော့ပါ 나때 이때 맨날 레이는 나 콕보다. 따라 드라마 토이도 로이 사도 이래 봐 묻다. 로이 콕토 이두디. 콕토 담바야 그더라. 어. ဘာလဲခမနေရှိသေး 아. 그냥 사이에 깔려요 봐. 깔 되기는 거 사이에나. 어. 글라스로 빼야 해. 저니 로디 망아 하다. 하나 씩 걸고. 선이기 노래. you